Wangang Phajadaba Ibotonsana Girls Higher Secondary School gi principal transfer tawgadabani Haiba Demandda ngasi school asigi Maheiroisingna Khongjang Changsinkhr Khoisau naraba school asigi Maheiroisingna principal gi thawong yaningde Wangang Phajadaba principal transfer tawgadabani Haiba kholau kaya lauduna Imphal West District ki Deputy Commissioner gi office tamna rally ama chatki Maheiroising aduna uripok achom leikai gi mapa yorokpada police na thatuna thamki madugi matung Maheiroising adugi maraktagi mihut khara khangatlaga DC ga unabaki ayaba pikhi Khongjang aduga mari leinana Ibotonsana Girls Higher Secondary School ki Maheiroi amana fongdorakpada school asigi principal asi mamang thaktagi hauna Maheiroi amadi mama mapa singda tabada nungaitaba wahiwata kaya siznaraga lakhi Maheiroising gi maikaidagi su principal gi thawong adu semdoknaba wafam kaya fongdokhiba laikre Masigi sumathakta ngasidagi numit humni gi mamangda Manipur lenga ki education SK director ka unaduna hiram asigi matangda wari sanaba matamda Maheiroisingna pamliba demand asi thabakta onthoknaba ki thajaba pirakhi adum oinama ngasi fawba director amadi principal ani gi marakta wari sanaba gi mami tarakta maramna Khongjang asi sangsinbani maram aduna Maheiroisang asida principal ama oina leibada matik chadraba miyoi asi transfer tawdriba fawba Maheiroising gi Khongjang halloi haina mahakna fungdokhi Akhoi principal ama oina satrada sijanagadawa language ama sijanabiraktaba satra amana lamlapna laik tamakpa matamsida lawai macha nangdi lawaida tamuyadra haiba language ama adugumba kaya ama sijanaba adagidi ana ayek leiba matamda nangdi kaidobagi school karaino adugumbada loina adumaina chairaga leiba yengdi yengsanbidaba adugumbada loina kano tawraga lei aduduna akhoi magi behavior pamde mamang de gizu kayama tawraga lae thokiba thodok singda akhoi adum phajalaga leire ado handaki matang jidi parents ta ju application pikhatpa matamda segairaga langthokpa nabagi medical gi documents jing segairaga langthokpa adu mawalaude nang kanano nang kari oiri khodi principal ama oiraga adugumba language kaya ama sizinarapoda akhoi nungaijadadana Khongjang asi yongna changjalakpane haina thamjaningi